Miss PAODAM yang tabiri bersumbu yumnam Anuradha Debine kono krumzari. Hausik maroi PAODAM. Kaksing Panjau Palam Dalaiba all is home ge Sabaloraba administrative block Nazira Sabagi MP Lesson Sanajaoba Sanga Cray. Manipur Pradesh Congress Committee na Waqf Amendment Act 2025 ke mayuk tawba case amang asi Supreme Court file daukre. Larimbi Indu Prabhage Midambe Speaker TH Debardana ngase Maikom hang dokre. Loinana first state level 5 man A side open futsal football tournament 2025 ngasidage haudokre. Hose pausan no bizari. Senior Citizen Forum ba kaksing na chalairiba kaksang Panjau Palam da leriba all as a home housing na rally camp oina so hangduk na leriba asida Manipur ge Rajya Sabha ge MP Maharaj Sanajaoba Lechembana ngase administrative block ama sabalura duna miyam da khusina krai ngase sanga kiba administrative block adu Rajya Sabha ge MP Maharaj Sanajaoba Lechembage MP Local Area Development Scheme MP LATS ke Santa Makada sangwa sakapane ngase thauram aduda MP Maharaj Rajya Sabha ge Maharaj Sanajaoba Lechembana thoiba Mitungland MLA Kaksing Assembly Constituency Mayang lamba Rameshona Ikai Kumnarapa Mitung Amati Senior Citizen Forum Kaksing President Nomai Themp Nimai Singna Tharomapu Idana Saruyake Ngasigi Thauramba Aduka Marilainana MP Lesemba Sanajaoba High Senior Citizen Forum Kaksing Executive Committee Mayamna Kanna Hona Biraga Lisangani Kulumdoi Kunmari ke MP Local Area Development Scheme dage Lupa Lak Taramanga Kaitolaga Sajaba all as a home ge administrative block ngasi miyamda khusinaba phangjabase labekam na phabani mahna Manipur praja miyang gedamata tawning batabati yamna lay adubo thibadi 10 kraba matam sida COVID-19 gi laishat amade thoning draba Manipur gi irang asina thabakya mapung phana tawangam dana leire mahangna makata na miyang gedamata thawgal fanglabadi Iramdam gidamakta mahangna ngamjaba amade tawningba khara leiribasi mapung phana tawba ngamba oisege haina suphongdoki Sabasigi tawungda biga domda sachigadra haibu wakhalol masoi ro phauji do madumakti loina mangnate kanagumba kogi yamna laibak thiraba isai su laigidraba aigidamakta nena kanamta leitrabadudi sigumba hol home se koi darka on adu sanabi ama dona western country do tawbudo kitang ahalaman si sahi amagadi masa sing ahalaman sing mirai ra ko hundo padu western country sing dadi yam tawi adu bukoi gi india da adu thodo hendona Manipur da di masigi force laiti laihaning da badu ne na phogdiri se aduna ngasigi tharam da Kasang Assembly Constituency ge MLA Rameshona Haikebada Kaksange Hanadike Hona Development ke Tabak Taramda Yauraklapa Hal Laman Singna Punsinduna Paikaliba Tabak Taram Singda Mateng Pangbiri Basi Mage Kwadiki Laibak Pabani Makuge Wakalondage House Kaksangda Tongan Batabak Taram Kata Bangamle Tasina Senior Citizen Sink Amadi CSO Singna Lamsing Biduna Development ke Ata Bangamle Makatana Su Miamna Mateng Pangbiragadi Miamgi Tabak Tawangam Kigani JNJV ona initiate Tawraktuna Irum Turenge Sangsiliba Kongsanga Asi Lengang Naso Mianga Changbiraktuna Lupa Crore Ani Changna Sangalapa Yana Lady Haina Pungdolaki Unna ay adum angam mamating pangani aduga hojik pabung na haibiba Saba loiba khara watli lakun umasang ini haibisisu naki lakadorba financial year sida karamba mongda tawsige haibidu senior citizen ga khanara kanda masi losindaba yade losindaba to natana hojik immediately aina tawbo ngamam le sum yengbada compound si aina khanbada hai akoi gi mahi jaba pot khara thaningi aduna forest gi pambi chamnga lisingama ai khodak ta pihan ge madu mayam
Langlipa Ibringi Tangkulum Doida Tawal District e Khongsong War Memorial Complex ta Manipur Lengan Sanduna State Function Doina Pangtokadariba Khongsom de Palan Thoramgi Sem Saba Hokre Palan Thoram pa Asaga Marilenana Ngase District Administration Tawana Sinduna Lamtu Sengbagi Tharama Pangtokre Deputy Commissioner Tawal Hantem Subasna Luchangduna Pangtokiba Social Service Prokamba Duda DIG Range to Zogeshandra Hawizam pa SB Tawal Sivananda Survey ADM pa Tawal B Lokeshwar Sharma at a district level official amasong staff sing Tawal Municipal Council ge staff sing su saruyaki. Ngasi All Sora Club Coordinating Committee Ascok Anjumant Nasul Islam Sora Amadi Jamiat Ulampa Ahent Sorana Chintuna India ki Lok Sabha amasong Rajya Sabha da pass tawduna India ki President Draupadi Murmu na ayaba pituna ek on kraba Waqf Amendment Act 2025 asige mayukta yaning tabu utuna October rally ama chatkre ngasige rally asida Narendra Modi down Amit Shah bye bye BJP high protect Muslim right protect Waqf properties Waqf Amendment Act 2025 sanabaya roi Waqf Amendment Act 2025 repeal tawgadabane haiba kholauke lautuna khonsang sangke All Sora Club Coordinating Committee SCOK President ML Zulfigar Alam Singh na hai Waqf Amendment Act 2025 pass torokpa yamna kan yaning de India government as a minority Muslim ge mathakta atamnana miem changduna Muslim singi ipa ipuna kathok lamba properties manghanaba khalakpa khongthangni ek asibo rebel tawdriba makai makal makha kya ge khongsang lep leitana changsilakhi gani Hariba ipa iposengka aduna masa ge oizaba kya thadokna Islam dharma ge thabak tharam seng amadi later lairba sengge seasonana ba kathok lamba property sengni hariba property senga seda kanagumba ama phawuna yetpa yade masi tawidana ba tawidabana hena phai masida khut thingzilakpana India da yamna chauna akaiba orakani oirakhiba yai maram asina Leba Chakotpa Mangjang Thaba Ima Bharata Ama Oinanaba India Langana passed the Kraba Waqf Act 2025 Asibu Kudata Ripple Togadabani Haike Hariba Rally Asi Sora Mamanka Playground the Horaga Sora High School Ge Playground Pantong Pamoraga Waqf Act Yaning the Pongtu Tuna Waqf Act Atubada Ripple Togadabani Haiba Kolaukiaga Loinana Apun Bagi Dua Amaka Loinana Maipang Namapong Panaloishin Cake Kongsata Aduda Saruga Yaraduna Manipur Pradesh Congress Committee ge General Secretary KSIS Kenedina High Muslim Minority ge Mayukta Handak Ek On Kiba Waqf Amendment Act 2025 as a Maki Maki de Yamna Kana Yaning de Egasige Mayukta Sangsilakpa Yaning Tabige Kongsang Kudink Mahake Maki de Kishu Sawakani Pondoke Anzuman of Sangayumpam Part 1 Amadi Tuna Kunta Asida Ladybug Club Organization Singla Sinduna Tawal District Manung Channa Leba Sangayumpam Part 1 Amadi Tugi Mapangkiada Waqf Amendment Bill 2025 Mayukta Mass Rally Amachatuna Yaning the Pondo Cray Ngasagi Mass Rally Edo Sangayumpam Part 1 Amadi Part 2 Anidigi Maikai Anidagi Yamlapa Miam the Laktuna Sangayumpam Ge Idigada Pantung Pampo Oiduna Miamgi Oiba Mipama Masupanke Nasageko Kongsat Aduga Marilenana Anzumant Fala E Basar Sangayumpamge President Molana Ato Rahamana Presta Pongdokibada ngasi India ki mapamba kuding magta Ladybug Muslim Praza kudimana Waqf Amendment Act 2025 ki mayukta Laibagum Manipuri Muslim taba mapam kudimagta ek asige mayukta legani haike ngasige Sangayumpamge Kongsat asi ek asige mayukta chatpage maram kharap piraduna haikibada ahanbada ek asinai India government na pibage right ado mangan bane haike Mathangda ek asina zati kenariba masage leijariba dharma line kudima ka projects tawsabai yai haiba adu ek asina phangalaroi haina apel tawkhe
Manipur Pradesh Congress Committee MPCC ki lisang makada party asge working president Muhammad Fazlur Rahim ex MLA Wabaga Assembly constituency amadi Congress leader Muhammad Amin Saha ex MLA Ketrigawa Assembly constituency na petitioner oiduna house controversial oidiba Waqf Amendment Act 2025 ke mayukta challenge toba case ama Supreme Court of India da ngase file tawkhre Hariba case asida Manipur Pradesh Congress Committee MPCC ki legal department ke vice chairman amadi spokesperson so oidiba advocate Dr. Ravi Khan so local council oina sarugyade case asige motion to hearing hayanka Supreme Court ta khanaraba yai panba yai handata parliament ke house animakta BJP na lusingba NDA lenga ka asina Waqf Act 1995 po nahuna na Semdok Sadokuna Waqf Amendment Bill 2025 passed Dautuna Ek on Kibadage, India Apambada, Makal Makakea protest rally, Chatpay Yauna, Tonga Kongsang Kea Leplatana Sang Salibane, Hariba Amendment Ek Asi anti secular Amadi and Constitution Oi Haiduna, Section the Keadagi Leplatana Eka Sebo Ripple Taubinaba, Pondorak Palip 3, Congress na Matampuna Malta Constitution Ge, Mayukta Lakpa Kudembag, Chapsana. Thingnagani haina MPCC ge spokesperson so odiba advocate Dr. Ravi Khan phongdoragle atawi motion hearing aduga India pumbada tongan ba political party sing Congress ki leader sing aduga ato pa individual mioi kaya nasu ase Supreme Court case kaya ma thare do ekoi Manipur gi oinadi maru oina Manipur Pradesh Congress Committee gi advice amdi makhoi gi lising makhada ekoi ngasi case file to ba simai pakna case file to ba ngambani basiwa Waqf Amendment Act 2025 ke mayukta Wabaga Assembly constituency da haukiba election da mire boykiba social activist Sakira Ahmad naso Supreme Court petition file tawkhre ek asibu ripple tawnaba Thakiba petition da file adu Sakira Ahmana make ukel galoina nanga se file tawkhibadi hariba petition ase hayang Supreme Court ta motion de hearing khanarabi yai hana panari iramasaga mari lainana Sakirna Thadorakpa video release amada ekasi minority Muslim singbo namthanaba eka asina India bo achoba Iraq laknaba sinbatanatana India kainaba sille hainesu Modi government maran city adabo hayeng tawgadariba hearing asida Supreme Court na achoba well tobirakani haibage thazaba lei hainesu mahangna makhatarake Saisak Saitam Sanglenge Sentapurem pa obiram patanatana lamdamba asige tanglaba kunungi isai folk songi saichakpa ama oiramba amade kunungi isai bo sakunaba honabaramba tanglaba Manipuri image mapari arangba thawami chako oinangalamba oza Thingom Goshe maiteina hokeba April tang taramari lisingani kunmanga ningthokaba numita ikhang khangodana manung matam sadana laikhidabada herikon na awaba mati nuaitaba phongdorakle mahangna hinglenge matamda kunongke isaibo awangba thakta pukhanaba honaramba tanatana hawgalagliba inatke saisakpa amade saijakpu kya bo lamsinga lamtakpiduna achauba thawtang kya lobirame Oza Thingom Goshe maiteina laikhidaba ase lamdamba asige asauba ingkhatpa ngamlaroidaba mangsaba amane mana laikhidaba ase kunung ishaige oina mengkhatpa ngamlaroidaba asauba ahangba ama leihoragane mahake thawaina ingna chikna taibang sembiba mapugi laikonda ingna chikna leiba oirasano haina thongni jade loina na imong manangge awabada so herikona sarugyaragle Gari macha thauba matamda helmet uplaga gari thaupana kudong thikadaba kyadage ngangthopa ngamgani amadi chahi sudriba angang singda mama mapa oibisingna gari thon bigano haina traffic control ta police wing ge SP promise arambamna apel tawragle ngase Manipur ge mafam kyada leptana chatharapa gari thaubada niamra lana thauba
gari macha thori basingna helmet yaudana amadi sahi sudriba angang singna gari thobagaloinana gari ke se sang sudana thori basing check tobage khongthangka amau oina kangla western gate mamang dage chatari ke ba drive aduga marilenana waphamasi sb masamana phondora kibani ngasi drive aduda niamplana gari macha Thorokpa gari thoba matamda driving license yaudaba helmet ublaktaba amadi che chang sudana gari thorokpa mioi chohum lomge mathakta phagat bangam ke loinana gari masa thotuna lakpa helmet ulak tangba singbo helmet ublalaga ningthena wari sanaduna matung tawtuna ba advice bidaga thadoke driver duga mari lainana traffic control to police wing SB premise arambamna makata ratuna high traffic control to police wing na leptana lamdamba asda gari macha thoriba singna niam kaina amadi helmet uptana gari thawatana tana chahi shudriba angang singna gari thorokpana thoning deba thodo kya thorokpa yai maramba aduna gari macha thoriba miyoi singna helmet upakaw bigano amadi chahi shudriba angang singda mama mapa Oibasingna su gari thon bigano haiba apilga loinana traffic control to police wing na chathariba driver se makatana su adumak sataki gane haiba wafam su phongdoke Ogi deterrent effect oina ba si chalan je soidan hanjan kakli haira gadi helmet to masana upchana ba na koi gana to bane dana helmet upa thok piu gari macha thoboda ana mayam gi adum complaint dum leibane koi gi keno da koi gi uniform set bakot pa helmet upta ba chawpa di kamai to bakot pa na adu su dum noi koi dum kai adu upta ba kangu du chalan dum kai upali aduga hojik chalan dang Observance of the World Organ Health Day 2025 ke manung channang as a Department of Pediatric and Preventive Dentistry Dental College examines amadi baby Paul Mental Development School Monsangai anina khusam nadranga se nomage oiba free oral screening camp cum treatment camp ama school na se da pangthokrai camp aduda school adudage mairoi singbo Yaga Marilenaba Layang Chatakibagalonana, Matotaba, Hidalang Tuxing Sukusanake, Kemaduga Marilenana, Denton College, Zanimski Associate Propisha, now rampa Nenana Pondrokpada, Miamna Haksangi, Kayata Ama Oidiba, Yabo, Mirai Bibagi Mami Ama Heke Uba Pange, Masimak, Tahoningde, Ya Asisu, Mubige, Maruiba Pada Mane, Ya Drabadi, Chabaya Daduna. Miyobana Haksang Pana Tamba Ngamloi Haiba Yauna Wapangke Apongdoke Ngasi Lemarembi Indu Prabha Statue Installation Committee Binakandi Kasar Asampa Amade Athoba Singhe Leglam Thiba Loop Manipuna Sinduna South Baraduran Development Agency Complex Binakandi Part 2 Kasar Asamda Lemarembi Indu Pravage, Mitam Manipur Legislative Assembly Speaker Toksam Saitabertasing na Chief Guest Oiduna Maikom Hangdo Craig. Ngasagi Tarampa Duda Lemarembi Indu Prabha Statue Installation Committee Kasar Assam ke President Khaidem Kanta Adobasangi Liglamp Thiba Loop Manipur ke President Nando Tekchamp Manipur Legislative Assembly ke Honorable Speaker Toksam Saitabertas Singh Manipuri Development Council Assam ke Chairperson Mudam Rina Singha Barak Valley Hill Trust Development Council Assam ke Vice Chairman Gopal Rongmai All Assam Manipuri Women Maida Paibe Coordination Committee ke President Konsangbam Pongbi Aruna Athoba Sangil Liglam Thiba Love ALTL Manipur ke Advisor Singh Thongnawsam Sarat Singh Advisor MK Elwar Chairman Construction Committee Indur Parba Ngangom Niranjan Singh Athoba Sangil Liglam Thiba Love ALTL Manipur ke Senate Member Saikom Kogendro Singha Amasung Lakipur Kuno Kasarge Social Activist Oinam Biremani Singhana Chingba Mathang Sena President Chief Guest Special Guest Amasung Atay Atopa Guest Singna Dasta Pamke Tarom Duda Lemarembi Indu Prabha ke article Kaya Yawa Souvenir Amasu Miamang the Ponke Masage Matangda Tarampa Asage Chief Guest Manipur Legislative Assembly ke Toksam Saitabertas Singhana Haikebada Yamna Mating Magun Leiba Mi Amabo Ikai Kumnaba Utpa Pangokaba Haibase Kwaidiki Laibak Thibane Aduna Ngasi Mapamba Asida Ikai Kumnaba Utpa
Pangiba Mioishing Ase Isona Chanpirabani Haina Lowayai. Masagi Maramda Hena Paksauna Kanganaba Manipurda Iningtau Gambir Sanga Amadi Iningtau Keage Mapamda Jahigi Hagat Lekata Katuna Ningsing Bagomp Lemerembi into Pravaso Ningsing Pami Haiki. All Manipur United Club for Organization Amakoge English Sangani Taretagi Lisangani Tarapoba Executive Member Oramba Laikot Karamba Village Kangpopi District Tagi Rangla Sanaingir Koksung Miamna Ar Sanairinka Karamba Haina Kangnaba Luchingba saying Haranka April Getang Taramarida Masage Anava Amana Maramoidana Lakede Magasi Jahi Humudra Humdoi Sukre Mahana Lakidabada Amokogi Thomising Namid and Itumina Liptuna Awaba Pondo Cray Lunana Maki Imung Manung Mari Mata Sang Nanghoriba Awabada Su Amokona Sarugadagli Mag Lakidaba Ase Manipurgi Apun Bagi Saktam Gitamagda Tawai Yauna Tabak Tawsaba Lusingba Amamang Zarabani Haidi Lunana Ar Sanaingirge Tawaina Mapugi Lakonda Igna Chingna Leruna Bagidamak Amokogi Thomising Nataibang Mapugi Mapamda Tony Jari Arbant Ayusmant Arogya Mandir Uripoka Amadi UPHC Iroishembaka Puna Kusam Naduna Ayusmant Arogya Mandir Ge Tahitaret Mapung Parapage Mapokumonga Marilenana Ayusmanta Arogya Sivirge Tauram Ngasi Uripok Laikurembe Maning the Pang Tokray Taramaduka Marilenana Iroishemba UPHC Ge CHO Nini Pump Saikom na Pongdorakpada Iroishemba Amati Uripoke Akoibada Ladipa Mioishingna Ngasi Pangtoliba Pre-Medical Campa Asada Lakbiduna Isagi Haksangda Ladipa Nuaitaba Kea Adu Yingtopiu Loinana Mamang Sahilisangani Kunmarida Uripoke Mapampa Yambada Dengina Sohan Ki Maramba Aduna Handak Sahilisangani Kunmanga Asadagi Dengi Laina Adagi Ngakthong naba miyamda mangsong nala seksing thaurang lokhana banga sege thaurang mase pangthokpani haike District Veterinary Office Imphal East Porampatke Mieng Makada Village Level Federation Paurabi amasung ka Paurabi Development Committee anina kusam Sinduna anti-rabies vaccination tobaki thorampa amang ase Paurabi lining to Puthipa Lampakta Pangthokre Nasagi Thorampa Aduda Paurabi Kulda Leba Hui Jama Hidakapke Manipurge Mapang Karada Huina Chikpadagi Mi Sibagi Gas Tokpa Kalenta Changlapa Amadi Changnaina VLF Amadi PD Shina Sinduna District Veterinary Office Ka Kusam Naduna anti-rabies kakpagi sarukama oina ngasagi tharamba asi sinkibani haina Village Level Federation porabina phongdoragle Dhanamanjari University gi nauna Vice Chancellor Pom Pugatariba Professor W Chanbabu Amadi de Amma College of Arts ki nauna Principal oina thau Pugatariba Professor S Lanchin Mamaide opagi tharamba mangasi Academic Research Forum Dhanamanjari University Manipurna Sinduna Dam College of Arts ke Auditorium Hall da pangthokre Tharamaduga Marilenana Dhanamanjari University ge Vice Chancellor Professor W Chanbabu na phongdorokpada Manipurda leriba institution singi manungda khwaidagi lairing tina Tambiba institution harigati Dhanamanjari University khaltane adumoinama kalamda masida leriba institute khudimakta thabak toriba oza sangnaso thawai yauna mahiroi singbu takpi tambiduna afaba mahiroi pothokpada asoba thojang lobiyu amadi mahiroi singnaso sanaina class yauduna usingna tagleba adu ningthina tasan batangai phade loinana mahiroi loinaba haiba oza amana class loba matamda mahiroi singda hainadaba taningdaba phawba leite haiba wafam su phongdoke skills knowledge research for making our students connected to the research perspectives and the new
avenues for research, and what are the changing perspectives happening in and around. Manipur ke MLA Yankai Mapanda, Chayol Amage Matamda Lenga Semna Honagadabani, Natrabati Singha Amaditamda signature campaign Salakane Haina, People's Progressive Alliance Manipur PPAM members ODB, Imagi Mairagi President as Susatana Pondokre. Hiramasiga Marilena Nangasi Manipur Press Club Tapangtopa, Pogimi Pampa Amadamana Makatara Duna High, Senteki Lengana PR Tamzilaga, Towning Bata, Tawduna Lady, President Rule Madang Desu, Iranka Asiga. Mari lainana mi mangli thiba khangdana lady iranga ase haurakpada president role ase matang chana thamlapati thokiba thohningdaba thodok sengka adu thorlam loidabane Manipur mapung phapa lengak ama ohenba haiba ase MLA sengge khutta lei Prazamiyam na thazaraga thaga khibba mihunni madu khangna mathau tawgadabane handa parliament me phamda union home minister Amit Sahana Lusing batholak tabadagi president role ase thambani PR thamningdana thambanate haikhiba wafamba adulai bakthibani asumna lengak semdana party politics tawduna leirabati president role tasengnamak leiriba MLA Assembly ase dissolved tahunduna anoba miyamgedamakta kathopa ngamgadaba mihoda khanbage matam lakane maramaduna lediba MLA Yankhima Pant athuba matamda lengak semna honagadabane natrabadi jingha amadi tamda signature campaign chalagani lebak miyamna so haidiba campaign ta asibo sagapi phongdoke Masih matang sudah hanjan hajar di sini masih tuna to view sendang ngai biganu governor the patient view Raja Sabat governor the patient view adu ga thu bang matam da masih ki firep silo view lorok ta batara ga di hari next week te gi di akoi ki apun balu akoi ngasi punjari ba singsina toro pa khudi magda prajana su mateng pang view hai ba potse masih haraga ai gi wede division Paugi Mipampa Atuda Sarugya Kiba Committee on the Peace Coexistent Manipur CP CMG President Sazat Boyang Mayumna Haikibada Miamge Punsingak Senba Ngamdraba MLA Singh Masamasana resign Tawduna Assembly Dissolve Tawduna Anoba Manipurgi Miam Ngak Senba Ngamkadaba Mihota Kanbana Pai Haike Miamna Thamleba Thazaba Asi Manghangano India Pumbada Kandem Tauriba Waqf Amendment Act 2025 ke Madangda so Manipur ge Maitei Pangalna Tariba Mapam Kiada Hauriba Iranka Asada Lokiana Punsindana Thongmanana Chaliba PPAM Nurse Sarugyatuna Miam ke Iho Sarugiyanaba Wareblore Pondoke Sazibo Central Zenda under trial Oina Leba Imphal District ke Manung Chanba Kurai Ningthobungdage KH Sanajaoba asiba haksang ase janmes ke mota postmortem tawkre adubuze isina tankiba demand sing tabakta onthoktriba phawba asiba haksang lowdabage mathakta makataba khongjang kyaso sanctionaba lauthoklagani hairi hiramasage marilenana janmes ke mota pangthopa Paumi Singa Unaba Amada Misi Asika Marilenana Senkiba JSC member Y Nungsitombina Laikitraba Sanajaoba Asi State Asida Toliba Chahi Ani Paraklaba Irang Asi Horakpada Lairiba State Amadi Central Forcingna Mathau Taruktabadagi Pikliba Mata Fauba Langtoklam Laga Kunanga Payokibani Lan Tauringai Matamdana State Forcing so Yengnaba Kukibuna Kiduna Leruraba Matonka Hosena Irankara Nemlapa Matangdana I Masento Oiriba Kulngapa Isa Singda Tona Ulapa Asi Yaningde Maru Oina Laikidraba Sanajaoba Asi Marsketang Kuntra Matoida Masada Karigumba Asoiba Amata Yaudana Pakraba Matungda Saziwa Jail Dege Thamkiba Numeto Humni Surakpada Asiba Haksangko Oina Putorapa Asi Mama Oibishina Kaidungda Tumina Tokloi Ngasi asiba haksang JSC ge mihut ama yauraga postmortem ba tawriba asidi leikhidrabage haksangna sokiba tarabadi tongan ba khudam sangdam seng mangkhiba yabage oithokpa leibana JSC na kumna khanaraba matungda pangthokpani adubo asiba haksang de laukhiroi loinana JSC na ngarang pung kumarige manungda misi asida senaba sengka puthokna ba
थाकिबा मतंप अदुगी मतुंग के इन्ना मफाताबा अकन बखोंसंग संग जेएशिना खुराई माइकई द लेरिबा क्लब मैरा पाइबी अमति तोंगान तोंगांबा सीएसओ संग लोइना अकन बखोंसंग क्या चंगसलगने हाइखे इबस पुनमसे कनागुम युमथोंग अमगी इसासिंग द तोरओय हाइबगी लेते अदुना अथुबा मतमदा मागी लंगला लंजिनसे पुथोकिनबदमत अखोय असीबसे लौजेगिरोय पोस्टमार्टम रिपोर्ट नाइगिनी अदुगा पोस्टमार्टम रिपोर्ट तुगी मतुंगिना करी मखाताबा करी खोंजंग चंजिगे हादो ममा ओइबी खोय मयाम अमदी क्लब की आंगांसिंग नहारुनसिंग संस्थान पुनमका तानजरगा खोय पांथोकजरग मतंगुइनादगी सेमदना लेरकपा तबुंखोक लमखाइदगिना पासोय ताबा लंबी ngasi माइके अदुगी मियमना थिंगजंख्रे लंबी थिंगबगे खोंसंग अदुदा सरुकी अकिबे सरंग थेंप nganथोइना फोंदरकपदा केंद्र अनिके ताइना पंबोइदिबा लंबी असि चही तरा चुपना सेमबिदना लेरकपना अथो अकाइगे थबक चपदा खुदोंग चादबा क्या थेंगनबता नतना लंबी असि मपु पांदबा अमकुम मपतम कुइनादगी लेरगली लंबी असिबु सेमबिनबा लेत्रबा लमदंबा से लेंगाक लेत्रबा अमकुम यंग सेमबिनबा लेतबा लंबी असि थिंगजनबगे खोंजंग संगसनबने करिगुंबा लंबी असि मरी लेनबसिंगना हप्ता अमगे मनुंगदा लंबी सेमबिदबा तारगदि जेसीबी सिजनदुना कोंबा यावना तौथोक्तुना लंबी असि थिंगजलगने हाइदुना फोंदोके हलगा मरमदी प्रजादा हेना असमाई अनाबा तुंगदा हरकदबा महिरोइसिंग अंगांगसिंगदा अमदी इमुंग मनुंगसिंगदा हरकदबा अना एक मयाम लाकदमक पुदी कोमय दोक्थोगा को इसिंगा तांगबने बुकी समदोन यानी बिष्णुपुर पुलिस स्टेशन कोनबा निंगथखोंग बाजा 1 नंबर 11 दा लाइबक्तिबा मैना चिंगबा थौदोक अमदा मियोय मा लेखिद्रबा मियोय अदु निंगथखोंग को 1 नंबर 5 दगे ओइनाबा अलेक्स सही कुनमंगा अपोप लेखिद्रबा ओइनाम थिका कवी मचिन मनाव थोकपा यटिन कंपनी दा थबक तौबा मयामबा थोकपा अमना ngasi nungthinta pungkha ama khara helakpada ningthaukhong baza 1 नंबर 11 दा leiba thoksompa ranjik ke इंखोलदा तवार अमदा मई सेंबा चमिनरुसे हाइना लाखिबनी मयामबा अदुना मई सेंबा लोरका लेथरोकपदा लेखिद्रबा अलेक्स असे मोबाइंडा तवार मनाक्ता खिनबा ट्रांसफॉर्मर मनाक्ता फिट तरुकलोम लामना तादुना लेरंखिबनी अमदे खुदक्ता लेखिदबनी हाइरी युम्बुगी इमुंगी मियोइसिंगसु थबक चाथोकनखि कना अमता थेंगना होते हाइरी लेखिद्रबा अलेक्स के हक्सांग पोस्टमार्टम गिदमक्ता पुलिसना पोखख्रे हाइरी हंदक्ता वेस्ट बंगाल के मुर्शिदाबाद डिस्ट्रिक्ट के मफम अहोम द हिंसा थोखिबगे वफम मिनिस्ट्री ऑफ होम अफेयर्स एम पुखटखिबग लोइनना इरंग थोकलेबा मफम सिंगदा हेनबा पैरामिलिटरी फोर्सिंग थजंख्रे हिंसागे थौदोगदगे मतंगदा थिजनबदा बांग्लादेश के मिसक्रिएंट याउके हाइरी थोकलेबे इरंग लक्सनबा ngamdabadagi lamdamba aduke trinamong कांग्रेस के लुचिंगबा सिंगना मिसक्रिएंट सिंगदा मतेंग पंगसिनखि हाइना मारान सिखि हिंसाना मरम फोइदना मफम फादुदा लेबा हिंदू सिंह नमदुना मयम थादुकदुना मालदादा चलहनकी हिंसागे थौदोक अदु अमुक हन्ना थोलप याय हाइबगे मरमदा चीफ मिनिस्टर ममता बनर्जीदा ई पाउ खंगलंगनबसु फोंदोके मियांगी पुंसी कनबंगमद्रे रेलवे एसेट सिंगदसु एटेक चाथबदा पुलिसना मदुदसु करिबता एक्शन लौखखिदे हाइरी एसएससी रिक्रूटमेंट स्कामबो नाथैनबा कम्युनल रायोट थोहन केबने हाइना बीजेपी लुसिंगबा सिंगना तृणमूल कांग्रेस गवर्नमेंट बो मरान सेखि कैंडिडेट लिसंग कुंतरो के हैनबगे थबक थक्रे हाइरी तृणमूल कांग्रेस लेंगा के मखादा हिंदू सिंगी पुंसी इनसिक्योर ओइरे हाइरी जम्मू एंड कश्मीर के पुणे डिस्ट्रिक्ट अंगरंग नुमिदांग सिक्योरिटी फोर्स अमसुंग टेररिस्ट सिंग के मरक्ता नौना खुथोंनख्रे ऑपरेशन सिंगना पोंदरोकेबदा नोमई कामनबगे थौदोक अदु सरंगकोट के लासना खुंगंगदा थोकेबनी मफम अदुदा टेररिस्ट सिंग लैरे हाबिगे पाव अमा फंगबदगी थिबा हुंबगे थबक संगसन केबगे थौदोक अदुदा आर्मी पर्सनल अमसोके माग लायंग नबा हॉस्पिटल अमद पोखरे अहन बल्लामी कंगलुप सिंग मफम अदुदा थाजंख्रे टेररिस्ट सिंग चेंथोकिबा ngamdanaba operation da kana chathari haina Jammu based white night corps na phongdokle hauzik sanabigi pauda chaliba thasagi tang kunithoi
Pauba Numit Nipani Chimna Satakadava First State Level Fight Meant Age Side Open Knockout Futsal Football Tournament 2025 CMB Ningtokong na Sinduna Ningtokong 1/7 Labor Nea Ground Ngase Hodokre. Hodopage Tharamda Ningtokong Municipal Council Gate Chairperson Laisrampi Ibungo ex Chairperson Kangaba Mani Amadi Bisnupur District Badminton Association Ge President Oinampi Irabona Thoiba Mitunglen Sing Oina Saduya K. Tournament asida Laikhidraba Abocha FC Ningtokong KSC Kairend Favi YSC Moirang Mangang FC Nambol Loktag FC Project LLDA Ningtokong CMB Close B Ningtokong 80 Unit 32 Tinungai LFC Ngaikong CMB Close A Ningtokong 80 Unit 33 Moirang Kennedy FC Bisnupur Ima Lairembi Ningtokong Kanglecha FC Ningtokong Abem Bisnupur Block Bisnupur Amadi YTA Ningtokong Punatim Tarataru Sadugyari Livestream Ibungona Pondor Kibada Manipur Ase Sana Konabada Machin Tungkalak Balamdamba Amane Sana Konaba Ase Mi Amagi Punsigi Lambi Ama Oibasu Yade Madugi Matakta Sana Konaba Yaudragade Haksang Pavayade Madam Sina Apamba Makalge Sanaba Makal Ama Kalaga Sananaba Honase Haiki Ngasi Aho Banumiki Hanba Matsta Ima Lairembina LFC Bo Mga Sino da Maitiba Piki Anisuba Sanakeba Matsta Manganke FC Nampona Let Abota FC Bo Mga Sino da Maitiba Piki Department of Youth Affairs and Sport Government of Manipur Sindunanga Sidige Hauduna Anisuba Feski Hum Punipalak Suba National School Games Championship 2024-25 King Asi Sanakiba Football Match Singda Stani Sporting Unengi Grounder Sanakiba Ahanba Match Da B4 CBSC Amadi B1 CIS Siina akan balamba taunatuna sanakeba match ta apiba matamgi manungda timpa animangna goal ani sanaduna draw oike anisuba master IPSC Delhi amadi manipurna sanakeba master manipurna IPS Delhi bo goal manga sinoda maithiba pk amadi homsuba master E4 Arunachal Pradesh amadi E1 CBSC welfare sport ani sanakeba Matchstar E1 CBSE Welfare Sport na E4 Arunachal Pradesh bo goal taramanga sino da thoikre loinana marisuba Master F3 Vidya Bharti amadi F2 Telangana ani sanakiba Matchstar na F3 Vidya Bharti na F2 Telangana bo goal manga sino da amadi aroiba match H4 Gujarat amadi H1 ISSO ani sanakiba Matchstar H4 Gujarat na H1 ISSO bo goal mari anida maithiba pk hause karoi badam maroi ba pau mone pisari Kaksing Panjau Palum da Leiba all as home ki sabaloreba administrative block ngasai Rajya Sabha ki MP Semba Sanajaoba na sanga kre Manipur Pradesh Congress Committee na Waqf Amendment Act 2025 ke mayukta silence toba case ama ngase Supreme Court file tokre Lemerembi Indu Prabha ke mitam speaker TI site bratana ngase maikom hang dokre Loinana first state level 5 made a site open futsal football tournament 2025 masidege hodokre Imis PAODAM ngasige matang sa daloy sari ming tabiri basang bu amuka na kurum sari